Drug Lalonbasing Chahi Dagi Tadana Fadok Pisi. War Against Drug Campaign Phase 2.0 Chathaduna Hauzik State Lengakna Lamdam Asidagi Drug Amadi Nisagi Potlam Kudingmak Marufangna Muthatnaba Akanba Campaign Changsilakli. Aduga miyamna lengaki drive asida mating pangsinbagi changsu maikai kayadagi nongmagi hengatnarakli. Nakal amaramda do or die gi mission amada lamdam asida drug ki kingpin drug mafia sing marata duna leishin kiba maramna nongmakangdana Manipur Police amadi tongan-tonganba agency sing Indian Army amasung paramilitary force singna National Highway sing amadi atay tongan-tonganba mafam sing dagi drug ki potlam sing fagat pa leptari. Security personnel singna lambidagi fagatlaklibba sing asidi ayambana drug mafia sing kingpin sing aduga cell khara piraga drug puthok pusin tawhanba miyoi sing amasung gari driver singna ayamba oina tawri. Tasengna drug lord sing adudi security personnel sing asi fagatpa punkhatpa amasung akanma ain gi oiba chairak pikhibagi pau thoina tadri. Amabu oirabasu lambida drug purakpadagi pot ka konana fagatlaba miyoi sing adugi manungda asengba drug karbar tawba kingpin sing yaubra yaudrabasu drug lord sing adugi asengba langla langjin puthokpa ngamba miyoi kayasu yaufam thoi. Drug ka konana fagatlakpa sing adu chahi 15 dagi na kun fauba fadok pikre loinana life imprisonment pire haibagi pau di itatanadri. Swaisida law enforcement agency sing amadi court ki mating fudokpa ingam ngamnaba area ama hek mayoknarabra haibasi sadaran miyamgi wahangni. Handak NDNPS ki special judge Thawbalna drug lalonbani haiba miyoi ama chahi 15 thabak sunaba jail da fadok pikhibaga loinana fine oina lupa lakh ama thian khibagi thawong asi yamna tangna thokpa thodok amani haiba yai lamdam asida. Miyoi adu haukiba kumsing Englishing aniga 18 ki December amada Thawbal Moijing lamkhaidagi brown sugar kg amaga konana fagat khibani hairi. Hauzik lengakna war on drugs campaign chatharingai cherakta yamna chana chunadaba mawongda drug lalolambadagi nongmakangdana fagat lagliba asi nungnang ningaini. Drug karbar tawani haiduna sanga leijadaba achau asang sing khangnadaba singbu fadok piraga wanomba kanba senjau puthokpa ngamba singbudi free thadokpagi thawongdi tawhaningde. Lengakna amasung courtna asigumba thodok chathai haibagi wafamdi natte adubu handaki thodok asidagi di drug gram ama puramba miyoi fauba chahi 5 dagi tadana fadok piba yananaba legislation ama semba farabani.